ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯑꯁꯣꯏꯕ ꯀꯌꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ, ꯂꯥꯟꯈꯤꯕ ꯀꯌꯥꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯄꯣꯖꯤꯇꯤꯚ ꯀꯃꯦꯟꯁꯨ ꯌꯥꯝꯅ ꯐꯪꯉꯤ, ꯅꯦꯒꯦꯇꯤꯚꯁꯨ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯑꯗꯣꯝꯗ ꯋꯥꯔꯧꯖꯕ ꯇꯧꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯅ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯄꯤꯔꯛꯎ, ꯑꯁꯣꯏꯕ ꯃꯇꯥꯡꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯆꯤꯟ ꯊꯤꯕ, ꯀꯥꯇꯨ ꯀꯥꯔꯟꯒꯤ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯤ ꯍꯥꯏꯌꯦꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗꯅ ꯑꯩꯅ ꯉꯁꯤ ꯇꯧꯖꯔꯤꯕ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯈꯔ ꯇꯧꯖꯒꯦ꯫ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯤꯡꯗ ꯀꯦꯝꯄꯤꯡ ꯆꯠꯄ, ꯖꯪꯒꯜꯗ ꯍꯥꯏꯀꯤꯡ ꯆꯠꯄ ꯀꯌꯥ ꯆꯠꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤ ꯃꯄꯥꯟꯂꯣꯝꯗꯗꯤ ꯆꯤꯡꯗ, ꯖꯪꯒꯜꯗ ꯀꯦꯝꯄꯤꯡ ꯑꯃꯗꯤ ꯍꯥꯏꯀꯤꯡ ꯇꯧꯕ ꯑꯁꯦ ꯃꯈꯣꯏꯒꯤꯗꯤ ꯑꯦꯟꯖꯣꯏꯃꯦꯟ ꯃꯈꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯡꯗ ꯑꯃꯗꯤ ꯖꯪꯒꯜꯗ ꯀꯣꯏꯕ ꯆꯠꯄ, ꯀꯦꯝꯄꯤꯡ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯂꯝꯃꯥꯛꯅꯗꯨꯅ ꯃꯥꯡꯕ ꯃꯤ ꯀꯌꯥ ꯑꯃꯒꯤ ꯊꯧꯗꯣꯛꯁꯨ ꯌꯥꯝ ꯌꯥꯎꯔꯤ꯫ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯐꯝꯗꯨꯗ ꯇꯣꯉꯥꯟꯅ ꯄꯨꯂꯤꯁ ꯐꯣꯔꯁ, ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯍꯥꯏꯕ ꯖꯪꯒꯜꯒꯤ ꯃꯔꯝꯗ ꯐꯖꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯕ ꯇ꯭ꯔꯨꯞꯁ ꯈꯔ ꯊꯝꯃꯤ꯫ ꯇꯤꯝ ꯑꯁꯤꯅ ꯃꯥꯡꯈꯤꯕ, ꯐꯪꯈꯤꯗ꯭ꯔꯕ ꯃꯤꯁꯤꯡ ꯊꯤꯖꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯐꯨꯜ ꯄꯥꯋꯔ ꯄꯥꯏ꯫ ꯖꯪꯒꯜꯒꯤ ꯃꯅꯨꯡꯗ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯍꯥꯏꯔꯤꯕꯁꯤꯅ ꯆꯥꯎꯕ ꯌꯥꯝꯅ ꯊꯤꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯈꯪꯗꯕ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯂꯩꯇꯦ꯫ ꯃꯈꯥꯒꯤꯗꯤ ꯊꯣꯛꯈꯤꯕ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯊꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯄꯟꯖꯈꯤꯕ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯅ ꯃꯥꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯛꯄ ꯑꯗꯨꯒꯨꯝꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯟꯖꯩ꯫ ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯥꯔꯠ ꯖꯔꯅꯦꯜ꯫ ꯑꯩ ꯏꯁꯥꯃꯛ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯂꯤꯗ ꯀꯃꯥꯟꯗꯔꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯌꯥꯝꯕ ꯁꯣꯜꯚ ꯇꯧꯕ ꯉꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯊꯤꯕ ꯐꯪꯉꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯥꯡꯈꯤꯕꯒꯤ ꯃꯔꯝꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯒꯤ ꯆꯤꯠꯊ-ꯅꯥꯟꯊꯍꯧꯗꯅ ꯂꯝꯕꯤ ꯂꯝꯃꯥꯛꯅꯗꯨꯅ ꯃꯥꯡꯕ, ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯍꯥꯏꯀꯤꯡ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯗꯒꯤ ꯑꯣꯟꯊꯈꯤꯗꯨꯅ ꯊꯤꯕ ꯈꯪꯗꯕ꯫ ꯑꯁꯤꯒꯨꯝꯅ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯤꯕ ꯐꯪꯉꯤ꯫ ꯍꯥꯏꯅꯕ ꯂꯩꯗꯅ ꯂꯝꯕꯤꯕꯨ ꯂꯝꯃꯥꯛꯅꯔꯗꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝꯅ ꯂꯣꯏꯅ ꯏꯟꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯅꯝꯕ ꯊꯤꯕ ꯐꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯔꯚꯤꯁ ꯀꯦꯔꯤꯌꯔꯗ ꯌꯥꯝꯅ ꯉꯛꯄ, ꯂꯣꯏꯁꯤꯟꯐꯝ ꯈꯪꯗꯕ ꯀꯦꯁ ꯑꯅꯤꯈꯛ ꯊꯦꯡꯅꯈꯤ꯫ ꯑꯍꯥꯟꯕꯒꯤ ꯀꯦꯁ ꯑꯃꯅ ꯑꯉꯥꯡ ꯑꯃꯒꯤ ꯀꯦꯁꯅꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯖꯪꯒꯜ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯦꯝꯄꯤꯡ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯣꯖꯥ ꯁꯥꯇ꯭ꯔ ꯄꯨꯟꯅ ꯃꯈꯣꯏ 10 ꯂꯣꯝ ꯂꯥꯛꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯇꯦꯟꯠ ꯈꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯛꯄ ꯃꯄꯥ ꯈꯔꯗꯒꯤ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯕ ꯆꯠꯈꯤ꯫ ꯁꯤꯡ ꯑꯀꯪꯕ ꯊꯤꯕ ꯆꯠꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯎ ꯌꯥꯝꯅ ꯀꯥꯕ ꯍꯩꯕ ꯑꯃ ꯌꯥꯎꯏ꯫
Marup mapang oibagi haunasa makoisu asumna fagi taunaduna chatli. Makoigi marakta u yamna kaba heiba angang aduda mahakki marup amana hai, "Bye, nangna u yamna kaba hei haido. Sigi fit kut wangba use nang maton yongna kaba ngamgadro?" Maduda angangdunasu ngamnida, asi kababu irai lai hai. Madu tabada makoi mase marai yetnarei. Marai yetnarakpadagi fare adudi karga utlo asumna challenge taunaki. Angang adusu shawboy lakboy ukhong aduda sat changsinduna uthak aduda sat karga hai, "Aina horen maton yauraga laurakpa ngamlagadi nakoigi injang sarukto aina chaganiko." Makoi asumna sum harau tayamna fagi taunai. Makhada lehoriba mamanaba singduna swai, "Kakatlaga tadi tarakanuko. Hek nang taraba nangi hakchangdo ojajing khangandana mafam asida adum phumjille." Moi asumna fagi sum taunarami. Sandhya matam oirakpaga chingnungga oire khara mamsilakpa hore. U adunaga wangmane mamanaba ado kaba mayai wairap chalakle. Mayai wairap challaga wari sanarami adu fauba, "Ai mayai phukti yauredana maton yaubaga khangani." Mayaidudagi khara kakhatkibaga unanaga songmane mamanaba ado uba fangidre. Supnagi kabagi makhol ase nattana. Makoina kabagi makhol adu tana leplingai ngahak leraga kabagi makhol adu khanglep lepki. Adubu usa tekpagi makholi mathakta taki. Madu tabada mamanabasingna, "Kedaure bai? Maton yaurabo?" asumna hangi. Adubu uthakta kakhriba mamanaba adudi paukhum amata piraklamde. Maduda amukkasu pakhatladuna makoina hanjin mamanabagi mamingdo kawi. Pungai fare mamanabaduna uthakta laikhiba haujuk pauba ubasu fangde makholsu taba fangde. Makoina pakhatladuna makoigi oja singbu manakta chattuna kaurure. Mamanaba kharadi u manakta lehawi. Oja sing puduna mafam aduda lakle aduga wari pumba oja singda lire. Oja sing yauna kaure uthakta kakhiba angang adugi mamingdo adubu paukhum amatta fangde. Satrajingna haibada mahak mathakta kakhatkibadagi haujuk pauba kumaktri hai. Mayamna pakhatladuna kabadi ngamda akoigi search and rescue team da call tarakhi. Hek makoina call do tarakpaga call do hek receive tawbaga sport mafam hangaga akoijo direct mafam aduda yaure. Mafam aduda yauraga makoi singdagi wari pumba tare. Eigi team mangaga lakminai. Wari edu tabada angakpa kharadi fawi. Adubu mathaktaga heart attack kumba tawdana natragana angang ado masagi laina leidana mathakta karaga wanthaduna pallaga laikhrabra adumnasu khalli. Khanna aina eigi teamgi in charge oiriba climber amada hai, "Chalo nang mathakta kakhalo aduga kari tawi yengucho." Mahak makhwangda thori punduna masagi safety lauduna uthakta kakhatkhi. Minute mangarom fabaga mahakna mafam adu yauraga sumna hairi, "Sir, angang asigidi sire. Mahakki dead body su yamna fibam chade. Mathakta leire sir, karmaina tawsige." Aduda Eina hai, "Fare nakhwangda kiriba thorido adu tawraga body do safely thadaro." Asumna hairaga angang adugi dead body edo makhada thadari. Adubu angang dugi dead body edo uba matamda ai khongdangina kok fawba tu chungki.
ꯑꯉꯛꯄ ꯌꯥꯝꯅ ꯐꯥꯎꯈꯤ꯫ ꯑꯩꯇ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯟꯗꯕ ꯌꯥꯎꯔꯦ, ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯥꯎꯔꯒ ꯀꯞꯄ ꯌꯥꯎꯔꯦ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯈꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯄꯨꯔꯥ ꯆꯣꯡꯊꯣꯛꯂꯦ, ꯃꯊꯤꯕꯣꯡ ꯃꯔꯤꯜ ꯂꯣꯏꯅ ꯊꯣꯛꯂꯦ, ꯃꯈꯨꯠ ꯃꯈꯣꯡ ꯁꯔꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯀꯟꯕ ꯑꯅꯤꯅ ꯃꯁꯥ ꯑꯗꯨ ꯆꯞꯈꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯗꯨ ꯄꯨꯡꯄꯥꯛ ꯄꯥꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯇꯨ ꯆꯨꯡꯏ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯐꯣꯔꯦꯟꯁꯤꯛ ꯂꯥꯕꯇꯒꯤ ꯃꯤ ꯀꯧꯗꯨꯅ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯍꯟꯈꯤ꯫ ꯄꯣꯁ꯭ꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯐꯪꯕꯗꯁꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯔꯨꯝꯕ ꯇꯣꯟ 10ꯃꯨꯛꯀꯤ ꯄꯣꯠꯅ ꯅꯟꯊꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯄꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄꯥꯎꯈꯨꯝ ꯐꯪꯈꯤ꯫ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯕꯨ ꯀꯁꯇꯗꯤꯗ ꯂꯧꯈꯠꯇꯨꯅ ꯍꯪꯉꯤ, ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯂꯒ ꯎꯊꯛꯇ ꯌꯥꯟꯈꯠꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯗꯦꯗ ꯕꯣꯗꯤ ꯑꯃꯕꯨ ꯑꯁꯨꯛ ꯋꯥꯡꯅ ꯀꯩꯗꯧꯅꯨꯡꯗ ꯄꯨꯈꯠꯄꯁꯨ ꯉꯝꯂꯣꯏ꯫ ꯄꯨꯈꯠꯂꯕꯁꯨ ꯃꯍꯥꯛꯀꯤ ꯏꯅꯤꯡ ꯏꯅꯥꯏ ꯃꯐꯝ ꯑꯗꯨꯗ ꯎ ꯑꯗꯨꯗ ꯇꯩꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯑꯁꯨꯃꯛ ꯋꯥꯔꯤ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯜꯂꯒ ꯑꯩ ꯌꯨꯝꯗ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯉꯛꯄꯅꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛ꯫ ꯀꯔꯝꯅꯕꯨ ꯁꯤꯔꯤꯒꯕ ꯎꯊꯛꯇꯕꯣ? ꯑꯁꯨꯝꯅ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒꯤ ꯑꯣꯐꯤꯁꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯂꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯂꯤꯔꯕꯅꯤ, ꯃ꯭ꯌꯨꯖꯤꯛꯁꯨ ꯍꯥꯞꯆꯔꯔꯣꯏ, ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯤꯒꯦ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗ ꯇꯧꯖꯒꯦ꯫ ꯃꯍꯥꯛꯀꯤ ꯑꯉꯛꯄ ꯑꯅꯤꯁꯨꯕ ꯋꯥꯔꯤꯗꯤ ꯃꯊꯪꯒꯤ ꯁꯔꯆ ꯑꯦꯟড ꯔꯦꯁꯀ꯭ꯌꯨꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯇꯥꯃꯤꯟꯅꯁꯤ꯫ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯪꯖꯅꯤꯡꯂꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯎꯊꯛꯇ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ? ꯀꯔꯝꯅ ꯁꯤꯔꯝꯒꯅꯤ? ꯑꯉꯥꯡ ꯑꯗꯨꯅ ꯁꯤꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ? ꯃꯌꯥꯝ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯊꯪꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔꯇ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ And guys, don't forget to subscribe my channel. Thank you all.